COVID-19 की matangda aikoina lossillaga thambana leina asigi chaitheng chauna fanghali state asida COVID-19 sandokpagi mong asi community ki thakta yaurabra haibasi haibangamdri adubu local transmission di hore amaromda leina asina naduna leikidaba sing asida lenga ki oiba mateng pibagi wafam hojik faubagi di leitri haina chief minister N Birena fongnokre wafam asing asi Imphal West ki manung chana leiba lamboi khongnang khongda leiba Manipur Trade and Expo Center da nauna hangdokpa state COVID care center gi thabak haunanabagi hangdokpaga mari leinana paumi singa unava amada fongdokkibani India da hojik fawda COVID-19 positive oiba masing lakh 38 henkre aduga leina asina maram oiduna sikiba masing lising kuntra taret ka chahum humfumari yaukre leipak asida leina asidagi phagalakpagi chang wangkhalaktuna chada humfu banga dasmik nifumari da hengatkre amarom da sibagi chang chada ani dasmik 16 gi chang da handikre All Assam Manipuri Students Union AMSU Karimganj District Committee na Karimganj District ki manung chena leiriba khulsing haibadi Kalachera Moirangkhun Hingla Patharkande Laishram Khun Hatai amadi Nilam Bazar na chingba maitai kyana khunda leita aduna leiriba khunja singda online placard public awareness campaign amadi poster campaign na chingba imalon issue sing asigi matangda ngasi su lepa leitana khongjang sing chathari Malem pumbada miyam na kinaraba coronavirus ki chection tharangi manung chana Indian Red Cross Society Juribam ki General Secretary S Rajan Kumar na luchingduna Juribam district asigi front line da duty toriba personal sing CSO amadi quarantine center sing da chatuna face masks amadi hand gloves sing yanthokre ngasi yanthokiba sing di UVI Juribam foreigners Jiri police CID foreigner check post SP Juribam BDF Juribam Juribam Municipal Council Kasturba Girls High School Quarantine Center RK Tombi Vidyalaya Quarantine Center JMC Multi-Complex Hall, Jiri News Network, Jiri Development Organization amadi All Juribam United Clubs Association na chingbasingda khushinake. Malem gi oina miyam na COVID-19 gi chaitheng na khamthing na awaba mayok na riba amadi Manipur da lockdown tausin khibana awaba taraba langthawal kunja awang lekai da leiba migrant worker chani kuntra mapan romda anirak shubo oina Imphal West DC gi mideng makhada langthawal kunja awang lekai da leiba United People Welfare Association na miyoi amada cheng KG manga amadi Hawaii na chingma chana thaknaba polam sing ngasi yanthokre